Ngasigi video asidi mayamna yamna khangingdaba makhalgi video amani haina khanjai. Content creator oining basingidi amuk hena pamjaba video oigane. Aduga pamdaba musing nasu adum khangingdaba topic amakakne. Video asidagi content creator amana haibadi YouTuber amana channel ama hanglaga video thagatuna karamna paisa tanfam am oi haiba adugi matangda khangminase. Aduga YouTube hariba online video sharing platform ase kayam yamna mayamna pamnabagi haiba adugi matangdasu khangminase. Asengbadi YouTube the channel ama semlaga video pangtha thagat pa haiba sidi yamna laiba thabakni. Adubu luribadi YouTube ki maikaidagi pirakliba niyam niti ngangna channel ama semgatuna grow tohanba haiba sidi araibadi natti. Channel semlaga channel adu monetize ki permission YouTube ki maikaidagi fangbaga ahanba khwaidagi YouTuber singna earning toba horiba asi AdSense hariba asigi kuthangdagine. AdSense masina ahanba YouTube toba misingi paisa phangnabagi lambi amakhakne. AdSense hariba asi Google gi saruk amakhakne. Masina channel adu monetize tohanba advertisement gi service piba asigumba asi AdSense asina provide tawi. Masida channel aduna fangliba paisa khudingma lupa amata mangdana leigane. AdSense asina channel adugi monetize karma matamda toba yahangadagi haiba matamda channel adu numit chahunga humphunigi manungda haibadi chahi amagi manungda subscriber listing ama complete oiba ngamlaba aduga viewers singna channel adugi video sing adu pung listing mari fana yengbiraba matam aduda monetize tawnabagidamakta apply tawba yarakane. Karigumba YouTube ki teamna channel adu monetize tawba yabra natragana yadabra haibadu kupna yengsinduna review tawraba matung YouTube partner program da yawbagi ayapa pibaga loinana monetize su yarakane. Channel adugi video singda ads lakpa horkane aduga revenue lakpa su horkane. Masida khangingdaba amadi video singda lakliba ads ki revenue dagi YouTube na 45% revenue makoina oikhine. Aduga 55% revenue na content creator aduna AdSense ke khutang da fangani. Tha khudingi payout tawi masige payout tawba asidasu minimum $100 complete oiba mathau tai. $100 phangbaga monthly payout tawi. Masina direct ads lakpagi phangba revenue amakhakne. Atopa AdSense ta revenue lakpagi niyam amana karigumba channel aduna monetize tawraba matung live streaming gumba tawba matamda viewers singi maikaidagi super chat haiba special comment pirakpa yawgane. Masida any amount haibati lupa cham oibi yai chani oibi yai apambe amount da viewer aduna paisa piduna comment torakpasu yawi. Asigumba paisa piraga pirakpa comment asti comment singi maraktagi highlight oigane colorful oigane. Masidagi content creator aduna magi viewer adugi special oiba comment amani haina lawi. Asum tawdana super chat ta fanglakpa paisa sing adu AdSense ta hapchalakane. Masidasu super chat ki amount adugi 30% YouTube ki maikaida chatkigane aduga content creator aduna 61 natrogana 62% oihogane. Tax oina 8% natrogana 9% revenue chatkragane. AdSense ki part ama oina join button da changduna membership oibagi option amasu fangane. Masidagi su earning toba yai. Aduga super thanks haiba option ama piduna audience ki maikaidagi angamba amount pirakpasu yaugane. Asidagisu earning toba yai. Asumna direct advertisement ads super chat super thanks hariba asidagi khwaidagi yamna AdSense revenue oina content creator aduna fangane. Anisubada sponsorship YouTube video semlaga khwaidagi yamna earning toba yaba lambi amakhakne brand promotion haibadi sponsorship. Content creator singidi masida khwaidagi yamna earning toba yaba mafam amane. Content creator singna makoigi channel gi about section da natragana description da business contact natragana email haptuna thamnai. Brand singna makoigi product sing yamna yonba ngamnabani haiduna views yamna lakpa channel sing khanduna content creator aduda contact torakane. Masidasu brand na contact torakpagi mong anilai. Ahanbada brand aduna direct mail tharaktuna deal torakpa yai. Aduna tragana agency ki khudangda contact torakpa yai. Masidadi agency aduna brand ga content creator aduga connect tawbagidamak commission phanggadoribani. Asumna yanaba mamalda product promotion tawgane. Company na makhoigi product promotion tawhanbagi mong ani khaklai. Ahanbada dedicated promotion masige promotion tawbagi mong asidadi company na piriba product adugi matangda content creator aduna special oina full video sem mathau tai. Khudam oina game application gi matangda oiro natragana earning apps ki matangda oiro complete details oina video adu sem mathau tai.
review tauba unboxing tauba asigumba asisune masida paisa yamna content creator singna fangnai maramdi dedicated oiba video sembagi damakta ani suba mongna integrated promotion masida di video adugi topic adu oiningbu oiba yai brand gi promotion part adu video adugi marakta hapchen bagi wani asigumba makal gi promotion asi 30-45 seconds natragana 60 seconds sangwadagi sangba 90 seconds mo sangbusu yauri masitanatna brand na shorts video semhanduna community tab ta post hunduna paisa pirapusu yawi masibuni brand promotion sponsorship hairibase ahum subada affiliate marketing masidagi su content creator singna paisa fajana tanba yai affiliate marketing hairibase karino hairgati any company amagi makoina puthokliba product sing ase third party amana advertise tawbiba aduga company adugi sales hengathan bagidamakta masigi mahota company aduna promote tawriba aduda percent khara commission pibi khudam oina harbada Amazon website ta changduna makoigi affiliate program yauraga Amazon da fangliba product sing asige link generate tawduna content creator adugi channel adugi description da share tawduna promote tawne asumna description da yauriba link da changduna kanagumna pot laikhrabati commission fange asumna content creator aduna paisa tanba yai mari suba asina referral hariba asidagi su content creator singna earning kamaram tawbusu yai referral hariba asi atai krisunati application nantrogana website kayagi link share tawduna atopana download tawhanduna seasonary mate paisa phangba adugumba makhalgi thabak adubune masida earning apps natrogana stock market ki matangda application kaya lairiba asigumbagi matangda review tawduna referral link share tawbu yai asigumba apps website sing asi brand na pirakpasu yai natrogana piraktabasu yai asumna mari leinaba video ama semlaga atopadasu kanaba yaba link share tawduna earning tawbasu yai manga subada course selling masi haujikti yamna popular oriba adugumba makhalgi best earning tofam lambi amaka oirakle content creator aduna mahaki viewers singi darkar leiba kaya khangdoktuna course semlaga yonnai masigi course asi oiningbu oiba yai khudam oina video editing photo editing finance ki matangdo oiro education ki matangdo oiro any category da course semduna yole haujikti online course haina hiram khuding da phanglabane masi tanatana monetize tawdriba channel singna karamna video semduna upload tawraga paisa tanba yai haiba adusu haijaramgi karigumba adomna channel ama semle khallo haiba channel adu monetize tawbudi oidri haibadi YouTube criteria gi matung inna monetize tawbu yadri adu orbasu adomna soidana paisa tanba yai short video semba haibadi 60 seconds sangba video natrogana 60 seconds tagi handhaba adugumba video sing adu semduna adomgi channel da upload tawbu matamda yamna pamna yengnaraba haibadi engagement wanglaba views yamna laglaba adu orabadi soidana paisa phangba yai masida YouTube team gi maikei dagi short fund haidana amakak lei karigumba matamda makoina channel selection tawduna short funds pirakani masida $100 $200 $1000 amadi masigi mathakta mail tharakuna pirakpa yai asumna mail aduda claim tawraga short funds asi phangba yai asumna content creator aduna community build up tawraga audience ki darkar oibadu khangdoktuna kanaba pibaga loinana earning marang kaina tawnai masina takpadi YouTube hariba platform asida content semduna paisa ngamkhai leitana tanba yai haiba asini adomna hard work tawriba mate earning su hengalakani adomna YouTube platform asigi popularity asi hojik haijagadoriba asidagi soitana khangani 2005 December 15 hariba numit asida miyoi ahumna officially launch tawkiba online video platform asi Google search ki hek mathangda leiba second most visited website amakhakni report ki matung inna YouTube platform asida content creator singna nongmada 3.7 millions ki mathakta anobo video upload tawri aduga platform asida 51 millions ki mathakta su channel lei asumna platform asina yamna fajana grow orakpana India da su yamna kanaba fangalli masing thingamdana content creators tholaktuna ngasi career fo masida oinarakle asumna ahongba mamalda internet access to yarakpa asina maram oraga future da su yamna chawba information share tawnabaga loinana paisa tanpham amasu oirakhine adom gi passion asi karino khangdoktuna skills kaya develop tawba mathau tai hojikti ayamba online dagi tambagi khudong chaba adusu irai laina phanglaba matamni social media da time waste tawbagi mahutta skills anoba tamhobana yamna kanaba future da phangani loisilakpada adomna asuguma makalgi topic ase makhatana channel asidagi pambirabadi comment soidana habirao